Hello, good evening everyone. Masi aina aigi YouTube channel da masi mayamda aina phongdokajawdoribasi mantra tantra gi maramda amasung mapuna aini thaujanbiba ani sigi kanaba mantra tantra haibasina karino aduga taibangse Ishora ma lay haina mayamna khuramnaribasigi kanabana karino asigi matangda ai wafam khara ai mayamda phongdoksage hauji yamna kanna aikoi hauji aikoigi BJP na panba matamsida mantra tantra yamna taunabagum uba phangi mamangaida aikoi chauribani aikoi ipa ipana aikoi yokleibani tuga sigumba mayamse aikoi kaya uramde tubu hauji yamna mantra tantra khulon adugaidi mamana angamba mawong haidi mangoda sumjit thamba sumangda phanek phauba adugaidi kaino haidi mise karamhaina namdhagani mise karamhaina koi kaino tawgani sigumba mayam ama uba phangi hanadi akhoi asi urakte aigi ipagi jumda akhoi leirakpadasu ikuboki jumdasu chahi mutamoti chahi 15 sure jum banbasi ado 15 makki manungsiga ai thoidokna urude adubu hauji kharani BJP na chahi 13 13 palakpasida aina uba phangi ado BJP bu miraiba natte matamgi jawonani mayamse paisa lupa wanakhibana tabak ti adumak sunaba aduga sen thok lambida adi economic problem khara leiba maramdagi kari tawraga aikoi hingani kari tawna aikoigi imungsi ngakani haibasidagi mayamsina asigumba khulon mayam abasi thigalakpa oiramgani haina khalli aduna aina ngasi YouTube ki maigeida khanganjari madudi mayam thoidokna masi interest lawbirunu aina khangjabada aidi matam punamakta ahangi jathang ngakchai aigi ipa amadi aigi ikubok makhoi animak chahi ikubokti hauji chahi ahan oina ma hinge 90 hengale hauji suma wa ngangba ngami ado aigi ipaga ikubokana takpirakpadi mantra tantra haibase jariba makhai tawganu mapubu thajariba manaina kaidawngida mapugi mafamda aidi singnaganu mantra tantra tawbasitabu mapugi mafamda singnaba thoi mapuda thajau haina takpire aduna aina ngasi YouTube ki maigeida aina khanganjari adudi matam pumnamakta mapu nongalakpada aikoi khuramnai chari thakringaida khuramnai cha chakhomam thagasu khuramnai adu kaisu kaide mai thajaba matunginani mai wakhanna jajabado tawjabada mapuna jadaba karisu leite aduna aikoina khangbada aina khara khangbada halamansingna takpirakpa matungina aina khara khangbada aikoigi puthoduna hairammi hai khoi pabada mantra tantra jamna sijinaganu nangi nachasingda akaiba lakani nachanasu da akaiba chaurakani aduna jariba makhai mapuda khuramdana mapuda nijaba masi jamna mathau tai mantra tantra di jariba makhai thadu haina hairammi chummi masi jamna chumba wafamni aikoi haujik jengu science ki jugni aduki matik chawkhatlibani science na ngamdaba karimata leihidrabani masi vigyan ki matengdagi aikoi ikutta mobile amamam pairaga aikoi pot lawba leiba yarabani aikoigi anaba layengbagi ticket lawba yarabani aikoi chithi thanaba yarabani aikoigi desa lairik ama mamangaida question ki answer ama thibada aikoi jum khun kayano lalaga madu ozhagi manakta chatlaga aikoi inarami haujikti Google da sat lawmetlaga madugi answer thoaba matamni asuk jamna chawkhatlaba matam asida tantra mantra tawnaduna amana amabu namthanaduna amana amabu mangnanaba sinadana aikoigi tawribase aikoi maiteida masi tawdanaba ai hanna nolokjari maitai amana maitai macha ama oirabadi
ꯂꯥꯏꯅꯤꯡꯉꯅꯁꯨ ꯇꯥꯛꯄꯤꯔꯝꯃꯤ, ꯑꯍꯟ ꯏꯕꯨꯙꯧꯁꯤꯡꯅꯁꯨ ꯇꯥꯛꯄꯤꯔꯝꯃꯤ, ꯌꯥꯝꯅ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯜꯂꯤ, ꯃꯁꯤ ꯌꯥꯝꯅ ꯆꯨꯝꯃꯤ꯫ ꯃꯩꯇꯩ ꯑꯃ ꯑꯣꯏꯔꯕꯗꯤ ꯃꯇꯤꯛ ꯃꯌꯥꯏ ꯐꯖꯅ ꯆꯦꯜꯂꯤ, ꯑꯉꯥꯡ ꯑꯣꯏꯁꯅꯨ ꯑꯍꯟꯁꯨ ꯑꯣꯏꯁꯅꯨ ꯆꯦꯜꯂꯤ, ꯑꯁꯤ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯃꯇꯤꯛ ꯃꯌꯥꯏꯗꯣ ꯀꯔꯤꯗ ꯑꯣꯏ ꯍꯥꯏꯗꯨꯒ ꯂꯥꯏꯔꯤꯛꯇ ꯍꯩꯕ ꯇꯥꯏ, ꯇꯦꯛꯅꯣꯂꯣꯖꯤꯗ ꯍꯩꯕ ꯇꯥꯏ, ꯂꯥꯏꯔꯤꯛꯁꯦ ꯑꯗꯩ ꯏꯪꯂꯤꯁ ꯐꯖꯅ ꯈꯪꯕ ꯇꯥꯏ, ꯑꯗꯒꯤ ꯃꯇꯝꯒꯤ ꯃꯣꯗꯔꯟ ꯆꯠꯂꯤꯕ ꯑꯁꯤ ꯌꯥꯝ ꯈꯪꯕ ꯇꯥꯏ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯟꯇ꯭ꯔ ꯇꯟꯇ꯭ꯔꯗ ꯉꯥꯎꯕꯤꯒꯅꯨ, ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯀꯟꯅ ꯇꯝꯅꯅꯕ ꯃꯌꯥꯝ ꯃꯥꯟꯅꯗꯨꯅ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯑꯐꯕꯕꯨ ꯇꯝꯍꯟꯁꯤ, ꯑꯆꯧꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯆꯧꯕ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯋꯥꯡꯕ MBBS ꯑꯁꯤꯒꯨꯝꯕ ꯑꯆꯧꯕ ꯑꯩꯈꯣই ꯇꯝꯍꯟꯁꯤ, ꯑꯗꯨꯒ ꯅꯠꯇꯕ ꯂꯝꯆꯠ ꯀꯌꯥꯗꯒꯤ ꯀꯟꯅꯅꯕ ꯍꯣꯠꯅꯁꯤ꯫ ꯑꯩꯈꯣꯏ ꯌꯨꯝꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡ ꯑꯃ ꯑꯐꯕ ꯏꯃꯨꯡꯗꯨꯒꯤ ꯑꯐꯕ ꯎꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯗꯨꯒ ꯇꯟꯇ꯭ꯔ ꯇꯟꯇ꯭ꯔꯤ ꯈꯨꯂꯣꯟ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯔꯛꯏ, ꯃꯁꯤ ꯎꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏ꯫ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯒꯗꯗꯤ ꯑꯩꯈꯣꯏ ꯑꯃꯅ ꯑꯃꯕꯨ ꯅꯝꯊꯒꯨꯝꯁꯤ꯫ ꯉꯁꯤ ꯆꯥꯎꯈꯠꯂꯕ ꯃꯌꯥꯝꯁꯤꯡ, ꯑꯗꯨꯒ ꯃꯌꯥꯝ ꯍꯥꯏꯔꯦ, ꯖꯥꯇꯤ ꯄꯨꯝꯅꯃꯛ ꯆꯤꯡꯈ꯭ꯔꯕꯅꯤ ꯃꯁꯤꯗ, ꯀꯅꯥꯒꯤ ꯖꯥꯇꯤ ꯄꯨꯝꯅꯃꯛꯄꯨ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯍꯥꯏꯔꯒ ꯈꯪꯅꯩ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯍꯧꯖꯤꯛ ꯍꯥꯏꯒꯗꯗꯤ ꯃꯩꯇꯩꯅ ꯇꯧꯒꯗꯁꯤ ꯑꯩꯈꯣই ꯑꯃꯅ ꯑꯃ ꯌꯦꯡꯁꯤꯟꯅꯔꯣꯏꯁꯤ, ꯑꯩꯈꯣই ꯑꯃꯅ ꯑꯃ ꯁꯞꯄꯣꯔꯠ ꯇꯧꯅꯁꯤ, ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯃꯊꯧꯅꯤ꯫ ꯍꯧꯖꯤꯛ ꯋꯥꯈꯜꯁꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯦꯒꯦꯇꯤꯞ ꯈꯟꯒꯅꯨ, ꯅꯦꯒꯦꯇꯤꯞ ꯍꯥꯏꯕꯁꯤ ꯐꯠꯇꯕ ꯋꯥꯈꯜ ꯑꯣꯏ, ꯐꯠꯇꯕ ꯋꯥꯈꯜꯕꯨ ꯅꯦꯒꯦꯇꯤꯞ ꯀꯧꯏ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯄꯣꯖꯤꯇꯤꯞ ꯈꯟꯒꯗꯕꯅꯤ, ꯑꯩ ꯑꯗꯨ ꯇꯧꯒꯅꯤ, ꯑꯩ ꯑꯐꯕ ꯑꯣꯏꯒꯅꯤ, ꯑꯩ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯍꯤꯡꯒꯅꯤ, ꯑꯩ ꯐꯖꯕ ꯐꯤ ꯁꯦꯠꯀꯅꯤ, ꯑꯩ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯒꯅꯤ, ꯁꯤꯒꯨꯝꯕ ꯄꯣꯖꯤꯇꯤꯞ, ꯑꯩ ꯏꯄꯥ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯒꯅꯤ, ꯑꯩ ꯏꯆꯥ ꯁꯦꯝꯒꯅꯤ, ꯑꯩ ꯀꯔꯤꯒꯤ ꯅꯥꯖꯔꯨꯗꯒꯦ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯍꯟꯕ, ꯄꯣꯖꯤꯇꯤꯞ ꯑꯣꯏꯕ, ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯍꯥꯏꯗꯤ ꯌꯥꯝꯅ ꯀꯥꯟꯅꯩ, ꯌꯥꯝꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯄꯣꯖꯤꯇꯤꯞꯇ ꯂꯩꯒꯗꯕꯅꯤ꯫ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯁꯤ ꯈꯟꯗꯅꯕ ꯍꯥꯏꯗꯨꯅ ꯄꯣꯖꯤꯇꯤꯞ ꯑꯣꯏꯖꯔꯤꯕ ꯃꯤꯗꯨꯁꯨ ꯆꯛ ꯊꯤꯜꯂꯤ, ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯆꯛ ꯊꯤꯜꯂꯤ, ꯃꯣꯏꯁꯤ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩ, ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏꯁꯤ ꯈꯟꯅꯍꯟꯁꯤꯒꯦ, ꯃꯣꯏꯁꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯀꯩꯅꯣ ꯇꯧꯍꯟꯁꯤꯒꯦ, ꯍꯥꯏꯗꯤ ꯋꯥꯍꯟꯁꯤꯒꯦ, ꯑꯁꯤꯒꯨꯝꯕ ꯍꯥꯏꯗꯤ ꯁꯃꯥꯖꯁꯤꯒꯤ ꯃꯤꯒꯤ ꯅꯖꯔꯥꯏꯁꯦ ꯂꯩꯇꯕ ꯅꯠꯇꯦ, ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣই ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯉꯥꯛꯊꯣꯛꯄ ꯉꯝꯅꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯁꯤ꯫ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯖꯒꯗꯗꯤ ꯉꯁꯤ ꯃꯟꯇ꯭ꯔ ꯇꯟꯇ꯭ꯔ ꯃꯁꯤ ꯇꯧꯕꯤꯗꯅ ꯃꯄꯨꯗ ꯁꯦꯡꯂꯕ ꯊꯋꯥꯏꯁꯤꯅ ꯇꯦꯡꯅ ꯍꯥꯏꯖꯕ, ꯑꯩꯒꯤ ꯇꯧꯔꯤꯕ, ꯑꯩꯒꯤ ꯅꯤꯡꯖꯔꯤꯕ, ꯑꯩꯒꯤ ꯀꯩꯅꯣ ꯇꯧꯖꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯑꯩꯒꯤ ꯂꯥꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯗꯤ ꯂꯥꯏꯅꯤꯡꯊꯧ ꯅꯤꯡꯉꯤ, ꯂꯩꯃꯔꯦꯟ ꯅꯤꯡꯉꯤ, ꯑꯄꯣꯛꯄ ꯅꯤꯡꯉꯤ, ꯑꯁꯤ ꯑꯩꯈꯣꯏ ꯅꯤꯡꯖꯕꯅꯤ, ꯅꯨꯃꯤꯠ ꯅꯤꯡꯉꯤ, ꯑꯩꯈꯣꯏꯅ ꯅꯤꯡꯖꯕꯁꯦ ꯅꯨꯃꯤꯠ, ꯑꯗꯨꯒꯩꯗꯤ ꯊꯋꯥꯟꯃꯤꯆꯥꯛ, ꯎꯄꯥꯜ ꯍꯩꯄꯥꯜ, ꯌꯨꯅꯤꯚꯔꯁꯁꯦ ꯑꯩꯈꯣꯏ ꯑꯁꯤ ꯈꯨꯔꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯔꯣꯟꯅ ꯏꯁꯥꯒꯤ ꯂꯥꯏꯅꯤꯡꯁꯦ ꯇꯧꯖꯔꯦ, ꯀ꯭ꯔꯤꯁꯅ ꯑꯗꯩꯗꯤ ꯔꯥꯝ ꯑꯁꯤ ꯃꯤꯒꯤꯅꯤ ꯍꯥꯏꯅ, ꯃꯌꯥꯡꯒꯤꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯇꯧꯗ꯭ꯔꯦ, ꯏꯁꯥꯒꯤ ꯏꯔꯣꯟꯅ ꯏꯁꯥꯒꯤ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯟ ꯑꯄꯣꯛꯄ ꯈꯨꯔꯝꯗꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯣꯖꯤꯇꯤꯞ ꯊꯤꯡꯀꯤꯡꯗ ꯂꯩꯗꯨꯅ ꯑꯃꯒ ꯑꯃꯒ ꯁꯞꯄꯣꯔꯠ ꯇꯧꯅꯁꯤ, ꯑꯃꯅ ꯃꯇꯦꯡ ꯄꯥꯡꯅꯁꯤ꯫ ꯅꯤꯁꯥ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯀꯔꯤꯒꯤꯅꯣ ꯊꯣꯡꯖꯤꯟ ꯑꯃꯒ ꯀꯣꯏꯅꯗ꯭ꯔꯤꯕ, ꯍꯧꯖꯤꯛ ꯑꯃꯒ ꯀꯩꯅꯣ ꯇꯧꯅꯗ꯭ꯔꯤꯕ, ꯃꯁꯤ ꯀꯅꯥꯒꯨꯝꯕ ꯍꯥꯏꯗꯤ ꯃꯟꯇ꯭ꯔ ꯇꯟꯇ꯭ꯔ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯆꯝꯁꯤꯜꯂꯛꯇꯨꯅ ꯃꯁꯤꯒꯤ ꯐꯤꯕꯝꯁꯤ ꯑꯣꯏꯔꯛꯏꯕꯅꯤ꯫ ꯑꯗꯨꯅ ꯐꯤꯕꯝꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯊꯥꯗꯠꯇꯕ ꯌꯥꯗꯦ꯫ ꯍꯧꯖꯤꯛ ꯆꯥꯎꯈꯠꯄ, ꯍꯧꯖꯤꯛ ꯃꯣꯕꯥꯏꯜꯁꯤꯒ ꯃꯦꯠꯂꯒ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯄ꯭ꯔꯗꯛ ꯂꯩꯒꯗꯕ, ꯆꯥꯒꯗꯕ, ꯊꯛꯀꯗꯕ ꯏꯃꯨꯡꯗ ꯐꯝꯅ ꯑꯗꯨꯒꯤ ꯖꯨꯒꯅꯤ, ꯃꯁꯤꯒꯨꯝꯕꯗ ꯇꯝꯁꯤꯟꯁꯤ, ꯃꯁꯤꯒ ꯑꯩꯈꯣꯏ ꯊꯕꯛ ꯀꯣꯛ ꯊꯥꯗꯁꯤ꯫ ꯑꯗꯨꯅ ꯇꯟꯇ꯭ꯔ ꯇꯟꯇ꯭ꯔꯤ, ꯃꯟꯇ꯭ꯔ ꯇꯟꯇ꯭ꯔ ꯇꯧꯅꯗꯨꯅ ꯑꯃꯒ ꯊꯥꯡꯒ ꯑꯃꯒ ꯃꯤꯠ ꯐꯩꯅꯗꯅ ꯆꯠꯅꯕ ꯏꯃꯨꯡ ꯃꯅꯨꯡ ꯑꯣꯏꯍꯜꯂꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯇꯧꯕꯤꯗꯅꯕ ꯑꯩꯅ ꯍꯟꯅ ꯅꯣꯂꯨꯛꯅ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯒ ꯑꯃꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯍꯥꯏꯅ ꯊꯣꯛꯂꯛꯏꯕ ꯑꯁꯤꯁꯨ ꯑꯩꯅ ꯃꯣꯏꯕꯨ ꯁꯥꯎꯍꯟꯕ ꯅꯠꯇꯦ, ꯑꯩꯅ ꯍꯥꯏꯖꯒꯗꯗꯤ ꯍꯧꯖꯤꯛꯇꯤ ꯗꯤꯒ꯭ꯔꯤ ꯄꯥꯏꯕ, ꯁꯥꯏꯟꯁ ꯈꯪꯕ, ꯑꯗꯨꯗꯒꯤ ꯂꯥꯏꯔꯤꯛ ꯍꯩꯕ, ꯃꯥ ꯂꯤꯇꯔꯦꯆꯔ ꯑꯣꯏꯔꯁꯨ ꯃꯥ ꯃꯅꯨꯡ ꯐꯖꯅ ꯈꯪꯅ ꯇꯝꯕ ꯂꯥꯏꯔꯤꯛ,
ꯑꯗꯨꯒꯤ ꯖꯨꯒꯅꯤ ꯑꯗꯨꯅ ꯃꯥꯏꯕꯗꯨꯅ ꯍꯩꯗꯣꯔꯤ ꯂꯥꯏꯔꯤꯛꯁꯦ ꯃꯥ ꯃꯨꯇꯥꯃꯨꯇꯤ ꯀ꯭ꯂꯥꯁ 8 ꯑꯣꯏꯔꯝꯕ ꯌꯥꯏ ꯀ꯭ꯂꯥꯁ ꯃꯦꯇ꯭ꯔꯤꯛ ꯄꯥꯁ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯣ ꯃꯥ ꯂꯥꯏ ꯇꯣꯡꯉꯦ ꯍꯥꯏꯗꯅ ꯍꯣꯏ ꯂꯥꯏꯕꯨꯗꯤ ꯈꯨꯔꯝꯍꯟꯕ ꯐꯩ ꯃꯉꯣꯟꯗ ꯃꯥ ꯂꯥꯏꯔꯣꯟ ꯇꯤꯔꯣꯟ ꯈꯔꯗꯤ ꯈꯪꯉꯝꯒꯅꯤ ꯂꯥꯏ ꯈꯨꯔꯝ ꯊꯣꯛꯍꯟꯕꯗꯤ ꯐꯩ ꯑꯗꯨꯒ ꯑꯁꯤ ꯇꯧ ꯑꯁꯤ ꯇꯧ ꯑꯁꯤ ꯇꯧ ꯃꯗꯨ ꯃꯄꯨꯒꯤ ꯃꯐꯝꯗ ꯂꯪꯖꯕ ꯊꯣꯛꯏ ꯃꯄꯨ ꯑꯩ ꯂꯩ ꯂꯩꯅ ꯃꯣꯏꯅ ꯇꯧꯔꯤꯕꯁꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯂꯪꯖꯕ ꯊꯣꯛꯏ ꯑꯗꯨꯅ ꯑꯩꯅ ꯈꯪꯖꯕ ꯈꯔꯗꯪ ꯑꯩꯒꯤ ꯏꯄꯥꯅꯁꯨ ꯌꯥꯗꯦ ꯑꯩꯒꯤ ꯏꯀꯨꯕꯣꯛꯅꯁꯨ ꯌꯥꯗꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏ ꯃꯄꯨꯗ ꯊꯧꯅꯤꯖꯕ ꯍꯥꯏꯗꯤ ꯈꯨꯔꯝꯖꯕ ꯑꯩꯒꯤ ꯑꯣꯏꯕ ꯏꯔꯣꯟꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯒ ꯅꯤꯖꯕ ꯑꯁꯤ ꯑꯩꯍꯥꯛ ꯌꯥꯏ ꯑꯗꯨꯒ ꯑꯩꯒꯤ ꯆꯠꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯔꯝꯖꯕ ꯃꯥꯒꯤ ꯆꯠꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯔꯝꯖꯕ ꯑꯗꯨꯇꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕꯁꯦ ꯑꯌꯥꯝꯕꯅ ꯍꯧꯖꯤꯛ ꯃꯣꯇꯤꯚꯦꯁꯟ ꯑꯣꯏꯅ ꯄꯤꯔꯤ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯌꯦꯡꯕꯤꯌꯨ ꯇꯥꯕꯤꯌꯨ ꯀꯥꯟꯅꯕ ꯌꯥꯎꯔꯒ ꯂꯧꯁꯤꯟꯕꯤꯌꯨ ꯑꯩ ꯍꯧꯖꯤꯛ ꯃꯣꯇꯤꯚꯦꯁꯟ ꯑꯣꯏꯅ ꯇꯧꯈꯤꯅꯤ ꯑꯗꯨꯒ ꯃꯊꯪ ꯃꯊꯪ ꯑꯩꯍꯥꯛꯀꯤ ꯆꯦꯅꯦꯜ ꯃꯊꯪ ꯃꯊꯪ ꯊꯣꯔꯛꯈꯤꯅꯤ ꯑꯩ ꯊꯣꯡ ꯊꯥꯛꯄꯒꯤ ꯊꯣꯔꯛꯈꯤꯅꯤ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯀꯤ ꯊꯣꯔꯛꯈꯤꯅꯤ ꯑꯗꯩ ꯄꯣꯠ ꯆꯩ ꯊꯥꯕꯒꯤ ꯊꯣꯔꯛꯈꯤꯅꯤ ꯑꯁꯤꯒꯨꯝꯕ ꯇꯦꯂꯦꯟ ꯃꯌꯥꯝ ꯑꯃ ꯍꯥꯏꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯀꯦ ꯑꯃꯧꯗ ꯄꯥꯝꯃꯤ ꯃꯥꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯦꯆꯤꯟ ꯁꯤꯂꯥꯏ ꯐꯤ ꯇꯨꯕꯗ ꯄꯥꯝꯃꯤ ꯑꯁꯤꯒꯨꯝꯕ ꯃꯥꯏ ꯇꯦꯂꯦꯟꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜꯗꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯇꯝꯃꯤ ꯍꯧꯖꯤꯛ ꯀꯅꯥ ꯃꯣꯏ ꯑꯣꯖꯥꯒꯤ ꯌꯨꯝꯗ ꯆꯠꯄꯒꯤ ꯃꯊꯧ ꯇꯥꯗꯦ ꯉꯁꯤ ꯕꯦꯒ ꯑꯝꯇ ꯇꯨꯗꯨꯔꯁꯨ ꯃꯣꯕꯥꯏꯜꯗꯒꯤ ꯌꯦꯡꯉꯒ ꯇꯝꯃꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯊꯧ ꯇꯥꯔꯤꯁꯤ ꯃꯣꯕꯥꯏꯜꯅꯤ ꯑꯗꯨꯅ ꯑꯩꯗꯤ ꯃꯣꯕꯥꯏꯜꯁꯦ ꯑꯣꯏꯅ ꯒꯤꯐ ꯍꯥꯏꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯏꯆꯟꯅꯨꯄꯤ ꯑꯃꯒꯤ ꯈꯪꯗꯦ ꯑꯩꯒꯤ ꯏꯃꯧ ꯑꯃꯒꯤ ꯈꯪꯗꯦ ꯃꯣꯕꯥꯏꯜ ꯑꯣꯏꯅ ꯑꯩ ꯒꯤꯐ ꯄꯤꯅꯤꯡ ꯃꯁꯤ ꯃꯣꯕꯥꯏꯜꯁꯤꯅꯤ ꯉꯁꯤꯒꯤ ꯖꯨꯒꯀꯤ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯑꯣꯏꯔꯤꯁꯤ ꯑꯗꯨꯅ ꯃꯌꯥꯝꯗ ꯑꯩ ꯑꯁꯤ ꯋꯥꯐꯝꯁꯦ ꯍꯥꯏꯖꯔꯒ ꯊꯝꯖꯔꯦ ꯃꯈꯥ ꯇꯥꯕꯁꯤꯡꯗꯤ ꯑꯈꯪ ꯑꯍꯩ ꯃꯌꯥꯝꯅ ꯅꯩꯅꯕꯤꯌꯨ ꯃꯟꯇ꯭ꯔ ꯇꯟꯇ꯭ꯔꯗ ꯌꯥꯝꯅ ꯊꯥꯖꯕꯤꯒꯅꯨ ꯑꯩꯒꯤ ꯊꯧꯔꯝꯗ ꯂꯥꯏꯅꯤꯡꯅꯤ ꯍꯥꯏꯔꯤꯕꯅꯤ ꯑꯩꯒꯤ ꯀꯩꯅꯣꯗ ꯆꯠꯄꯤꯌꯨ ꯍꯥꯏꯗꯤ ꯑꯩꯒꯤ ꯃꯄꯨꯗ ꯊꯥꯖꯕ ꯊꯝꯗꯨꯅ ꯄꯣꯖꯤꯇꯤꯚ ꯊꯤꯡꯀꯤꯡ ꯑꯣꯏꯕꯤꯗꯨꯅ ꯑꯩꯈꯣꯏ ꯆꯠꯁꯤ ꯑꯃꯒ ꯑꯃꯒ ꯌꯦꯡꯁꯤꯟꯅꯕꯒꯤ ꯃꯍꯨꯠꯇ ꯅꯪꯒꯤ ꯊꯕꯛꯇ ꯅꯪꯅ ꯄꯥꯝꯕ ꯂꯧ ꯎꯕ ꯄꯥꯝꯃꯦ ꯂꯧ ꯎꯕ ꯕꯤꯖꯤꯅꯦꯁ ꯄꯥꯝꯃꯦ ꯕꯤꯖꯤꯅꯦꯁ ꯑꯗꯒꯤ ꯒꯥꯔꯤ ꯊꯧꯕ ꯄꯥꯝꯃꯦ ꯒꯥꯔꯤ ꯊꯧꯕ ꯅꯪꯅ ꯑꯄꯥꯝꯕꯗ ꯃꯁꯤꯒ ꯑꯩꯈꯣꯏ ꯃꯤꯀꯨꯞ ꯑꯃ ꯍꯥꯏꯗꯤ ꯃꯥꯡꯍꯟꯗꯗꯅ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯆꯍꯤ 19ꯕꯨ ꯁꯨꯔꯗꯤ ꯃꯁꯤ ꯄꯩꯁꯥ ꯇꯥꯟꯕ ꯍꯧꯕꯤꯔꯣ ꯍꯥꯏꯅ ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯍꯥꯛ ꯊꯝꯖꯔꯒꯦ ꯄꯩꯁꯥꯅ ꯄꯨꯝꯅꯃꯛꯅꯤ ꯃꯌꯥꯝꯁꯦ ꯄꯩꯁꯥ ꯂꯩꯔꯕꯗꯤ ꯗꯨꯅꯤꯌꯥꯁꯦ ꯃꯗꯨꯅ ꯑꯆꯧꯕ ꯆꯥꯎꯈꯠꯄ ꯖꯥꯇꯤ ꯑꯣꯏꯔꯕꯅꯤ ꯍꯧꯖꯤꯛ ꯐꯅ ꯀꯩꯅꯣ ꯇꯧꯔꯕꯁꯨ ꯐꯅ ꯑꯩ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯑꯣꯏꯔꯕꯁꯨ ꯁꯦꯟꯕꯨ ꯂꯩꯇ꯭ꯔꯕꯗꯤ ꯀꯔꯤꯝꯇ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯖꯥꯇꯤ ꯑꯣꯏꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯄꯩꯁꯥ ꯂꯨꯄꯥ ꯄꯥꯏꯕ ꯑꯗꯩꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯗꯨꯗꯒꯤꯗꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯐꯕ ꯃꯁꯤ ꯑꯩꯈꯣꯏ ꯑꯣꯏꯕ ꯇꯥꯏ ꯁꯛꯁꯨ ꯐꯖꯅ ꯑꯐꯕ ꯊꯤꯡꯀꯤꯡ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯃꯤꯟꯅꯔꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯀꯣꯃꯦꯟ ꯄꯤꯕꯤꯌꯨ ꯑꯗꯨꯒ ꯍꯦꯟꯅ ꯃꯐꯝ ꯈꯨꯗꯤꯡꯗ ꯃꯁꯤ ꯁꯟꯗꯣꯛꯄꯤꯌꯨ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯈꯖꯤꯛꯇꯪ ꯑꯉꯥꯡꯁꯤꯡ ꯑꯃꯗꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯀꯥꯟꯅꯕꯁꯤ ꯐꯪꯃꯤꯟꯅꯁꯤ ꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯌꯥꯏꯐꯔꯦ